Manipur Rajbari Thugaikhiba Atamnana kanagumba kharana aikoigi puwari ge latam ama muthatnaba Hotnarakpani. Manipur gining thaubuda sandrana leiramba Silongda leiba Red Rain Building miyamna Manipur Rajbari haina khangnariba mafam asi Thugaikhiba pau tabada yamna nungaite kanagumba kharada Atamnana aikoigi puwari ge latam ama muthatuna mamangai Kudam Sing Manghannaba Chatharakpa Thabakni haina Lok Sabha ge MP Angom Chabi Mola Koijamna Phongdokre Hiramasigi matangda paumi singna khanana unabada wafam asi phongdoladuna makha tana hai Mafam adu Manipur gi wangmada leijarabasu aikhoigi puwari ga sagonaduna leiragadaba mafamni miyamna kawba leiroidaba English 1994 ge September 18 da Bodachandra Maharashna India da tinnabagi merger agreement sign tawnakiba mahaki residence ni Heritage ka mari lainaba logi makhada section na ngak sendra thamgadaba amadi tourist spot oina sengotkadaba mafam adubu Thugaikhiba haibasi laibaktibani kanagi yathang matung inna Thugaikhiba no haibadu miyamda khangangadabani miyamna su demand tawfam toi thawong asi Manipur gi puwari amadi miyamda Atamnana khutharakpani haina lawgani athubada hanagi masak matawgum semjingadabani mafam madu Manipur gi puwari ga mari lainaba khakantana British ki makhutagi ningkha Tamlaba tungda India semgatpagi puwari ga susauna mari leinaba mafam amani India lengar masu mafam adubu heritage site oina lauthokpam thoi English 2018 dagi Meghalaya lengakna Manipur lengakta mafam adu sinarakrabani maramaduna Manipur Rajbari Thugaidaba Manipur lengak khangde haiba yaroi Manipur gi MP ama oina mari leinaba authority da se iduna kanagi yathang matung ina Thugaikhiba no haibadu chapchana thidokani haina sufongdoke nakalamaromda Meghalaya gi se minister Unakhre Sangmana Hotel Classic Garden da pangthokhiba paugi mifam amagi khudong chaba lauraga hiramasi gi matangda paumi singna hangba wahangi pakompiraduna hai haukhiba pung nimphunipan gi manungda mafam aduda thaudok khara thokre haibagi paufanglei adubu Manipur Rajbari Thugaikhiba adu Meghalaya lengakna hiram amada mari leinade mafam adu thugainaba ayaba pikhiba leite mafam adu Manipur lengakta sinakhrabani Manipur lengakta mafam adu ngak senduna thamnaba maru oina leiriba building adu kannaba pau pikhiba fawba leikhre Red Land Thugaikhiba adu Manipur lengakna sathakhiba oigani mari leinaba officer singna telephone gi khuthangda wari sanabada lengaki leiriba agency amata Thugaiba adu da yaukhiba leite Meghalaya lengaki oinadi puwari ga mari leinaba monument building sing khanna thamnaba honaduna lakle thaudok asigi matangda Manipur miyamna phawriba nungaitaba du phangi Meghalaya da thokiba thaudok oibana lamdam adugi se minister ama oina chapchana thigatkani karigomba semgat sagatpagi oirabasu leiriba building adu soktana nakanda sakatnaba khanakibadi lei Redland building Thugaiba adugadi Meghalaya lengaka mari leinade haina phongdorake Conrad Sangmana Kangpokpigi IDP Singga Unakhre Manipur da nominee gi khongchata laklamkiba National People's Party NPP National President Soiriba Meghalaya gi Minister Conrad Sangmana Kangpokpigi IDP Singga Unabaga loinana CSO Singga Unakhre NPP gi losing basina Imphal dagi Dimapur gi damak hankiba gi lambida Kangpokpi gi IDP Singh amadi CSO Singh gi losing basinga unaramkibani Committee on Tribe and Unity Kotu gi makai dagi Conrad Sangmada memorandum ama piduna Manipur Irang na maram oijna yum thadokuna Meghalaya da sangjafam LOURIBA Kuki Singga IDP Singbu state lenganga ningthina thambibabu apenba amadi thagat phongdokpaga loinana IDP Sing asigi rehabilitation gi thabak sing lokhatpina basu taksinke Kotu gi maikai gi pisinkiba memorandum aduda Meghalaya da lairiba Kuki jo IDP Sing gi masama su sing lairik tamba amadi ana ayek yaurakpada medical facility na singba khudong saba pibina basu taksin bagal loinana IDP Singna leiriba house rent su hanthabina ba korna ke sangmala taksin ki loinana displaced Kuki jo Singda electricity water amadi security gi matik sana pibina basu taksin ki kotu gi maikai gi article 239A gi makhada Manipur gi minority tribes singbo safeguard pinaba amadi matam supagi oina community asigi miyoi sing ingtapna leiba fangnaba thabak sing lokhatnaba center da taksin binaba wafam sithamki Conrad Sangmana CSO Singge lusing ba Singga Unabada community gi marakta mangkhraba thajanaba adu amuk hanjilaknaba mari leinaba stakeholders singna punna pun thabak tawminaba wafam thamki Conrad Sangmana Dimapur chatringai gi mangwainana mahaki lambida senapati da NPP state
यूनिट के हानगी प्रेसिडेंट ओइरंबा लेखिद्रबा के काईसीगी युमदा थुंबगा लोयना चाकलेट अमसु चाखे मसिगी मतुंगा दिमापुगी दमक्ता सेनापति थादोके मणिपुर मथक मखा ओन्नबा होनाबदा NPP सु अचौबा थौदांग लौरिबा पार्टी नि केमेगा चंद्रा मणिपुर दा इंगतप्पा थुगाइदुना मथक मखा ओन्नबा होनाबदा BJP की मपांग ओइरिबा NPP सु अचौबा थौदांग लौरिबा पार्टी अमने हाइना MPCC की प्रेसिडेंट कैसा मेगा चंद्रा मराल सिरदुना BJP अमसु NPP थेराबा लाइटे सेंजेक अमगी ममाई अनिनी हाइनासु फोंदोखरे नेशनल पीपल्स पार्टी NPP की नेशनल प्रेसिडेंट ओइरिबा मेघालय की चीफ मिनिस्टर कॉनराड संगमा मणिपुर नुमित इनी की खोंसता लागलेबा असिगा मरी लेनेना मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट कैसा मेगा चंद्रना एक्स थादोरकपा पोस्ट अमदा मथकी वाफम असि फोंदोलदुना कॉनराड संगमा की मणिपुर खोंसत असि स्टेट असिदा NDA की मपांगन सोंथरकलिबा असिबु अमुक हन्ना हिंगतहन्नबा अमसुंग NPP की पार्टी ऑर्गेनाइजेशन मपांगन कलहन्नबा लाकपनी मणिपुर इंगतप्पा पुरकनबगी वाखलोंदा लाकपा नत्ते हाइनासु मराल सिरकली BJP अमसुंग मसिगा चटमिनारिबा मपांगसिंगना मणिपुर की इंटीग्रिटी अमदि यूनिटी ngakpa ngamdre मणिपुर इंगतप्पा पुरकपा ngamdre अमदि मणिपुर मियामदा जस्टिस फंगनबा ngamdre हाइनासु मराल सिरकली कोमजा लिसिंग अनि कुलुमदोइगे मे अहुमदगी मणिपुर दा मैते अमसुंग कुकी जॉब ग्रुप अनिदगी मरक्ता थोरक्लिबा वायलेंस असिदा मियोय चरी यांखै हेना लेखिद्रे मियोय लिसिंग क्याना मयुम मकै लेतबा मियोय ओहल्ले हाइनासु वाफमसु थमलक्ले निंगसिंगबा याय नुमिनि की खोंगसत्ता NPP की नेशनल प्रेसिडेंट कोना संगमा इम्फाल थुंगलखिबने महाकना इम्फाल एयरपोर्ट थुंगलबगा पाउमी सिंगा उनाबदा महाकना मणिपुर लागलिबा खोक्सत असि मणिपुर इंगतप्पा पुरकनबा अमदि महौसागी फिबमदा मपुंग फाना हंजिलंगनबा फुरुप सिंगी लुसिंगबा सिंग CSO सिंग उनादुना वारी सननबा लाकपनि हाइना फोंदोखिबने महाकना इम्फाल थुंगलबगी मैतैगी CSO सिंगी लुसिंगबा सिंग उनाबगा लोइनना मणिपुर की गवर्नर अजय कुमार बलागा सुनखे मसिदा नतना कर्नाक संगमा रिलीफ कैंप सिंग संगजफम लौगुना लैरिबा IDP सिंगसु उनखिबने कैसा मेगा चंद्र मखा तरादुना BJP ना लुसिंगबा NDA लेंगाक हेक लाकपदगी चथरकलिबा सुनम शासन करप्शन अमदे खाइदोक खाइजिन की पॉलिसी क्या चथरकपना लेंगाक असिबु हेक हौरकपदगी मणिपुर मियामना यारदुना लाकले हाइबगल लोइनना कांग्रेस पार्टी की ओनदी मणिपुर मियाम के अपाम्बा अमा ओइरिबा डेमोक्रेसी के वैल्यू लेहनबा अमदे अपुनबा मणिपुर अमा सागतपा हाइबा पांडम असिदा चपचाना मियामगा लोइनना लेबदि हाइनासु फोंदोरकले मपुरोइगबगा खन्नाबगी मतांगदा पुलिस कौबदा पिस्तोल अहुम थेंगनखरे उत्तर प्रदेश ता आने यादब खुलाइसिंग अमसुंग नुमೈ मरु सिंग माकी युमदा फंगबदगी नुपा अमा फाखरे खुदकता लखटकिबा पुलिस की तबगदु मियोय अदुगी नुपीदा थागलखिबा डोमेस्टिक वायलेंस के वकत अमदगी थोलखिबनी नुपी अदुना महाकी मपुरोइबना आने यादब पिस्तोल सिंग मा पाइ हाइबगी पाव अमा पिरके बर्गपाट की मेवाला खुंदा लेबा मियोय नवीन कुमारना महाकी नुपीबु फुके अमसुंग अक्टोबर 3 दा नुपी अदु मखौरी मेना बोहरके अटैक अदुदा महाक नांथोके अमसुंग मतेंगीदमक पुलिस कौके अमसुंग आइना यादब खुलाई सिंगी मतंगदसु पाव पिके पुलिसना खुल अदुदा खुदकता थुंगलके अमसुंग मियोय अदुदगी युमदा थोमजिनके तिबा हुंबगी थबकसिंग चथरकपदा मखोइना कूलर की मनुंगदा अमुबा कवर अमना योमसिनबा अमसुंग ललंबा पिस्तोल अहुम अमसुंग मरु 23 रोम फंकी हाइन ऑफिशियल अमना हाइके पुलिस ना 0.315 बोर की पिस्तोल अमा 0.12 बोर की अमा अमसुंग 0.12 अमसुंग 7.62 बोर की कार्टिस कुनिथोय फंकी हाइना असिस्टेंट सुपरिटेंडेंट ऑफ पुलिस बर्गपाट प्रवीण सिंह चौहान ना स्टेटमेंट अमदा हाइके नवीन फारे अमसुंग आर्म एक्ट की मरिलेनाबा सेक्शन सिंगी मखादा मराल सिखरे हाइना महाकना हाइके महाक मसिन हंगबदा खुलाई सिंह अदु दिल्लीदा मियोय अमदगी लेबनी हाइना नवीन फोंदोरके मखाताना थिजिनबदा मफम अदुदा खुलाई सिंह अदु उतुना महाकना मियामदा किहल्ले हाइबा खंगले आर्म स्मगलिंग नेटवर्क की मतंगदसु थिजिनबगी थबक अमा चथरी सेक्स एजुकेशन हाइबसी क्लास 9 गी खक ताकपिगदबनी हाइबा लेते सुप्रीम कोर्ट सेक्स एजुकेशन हाइबसी लेबागा सिगी खलकलिबा नहा सिंगदा ख्वाइदगी मरोइबा एजुकेशन की सरुक अमने मसिबु क्लास 9 गी खक्तमक हौदुना आंगांग सिंगदा ताकपिगदबनी हाइबा लेते सेक्स एजुकेशन असि क्लास 9 गी हेना ngaligai mahiroi singna sahi dauringaida adumak takpi tambiba yai haina सुप्रीम कोर्ट ना फोंदोखरे जस्टिस संजय कुमार अमरी जस्टिस आलोक
Aradhena Saba Bench na Makatana Fongdokhibada Sex Education Haibasi Higher Secondary School Singdasu Curriculum Gi Saruk Ama Ohengadabani Masina Young Adolescents Singda Makoigi Haksangda Matamgi Matung Inna Hormone Gi Ahongba Laglibadu Hena Wakanta Hanbangam Gadoribani Sex Education Haibasi Naha Oiba Mahiroi Singi Punsida Kwaidigi Maroiba Amasung Ngalingeda Makoi Buhira Masigi Matangda Wakal Tahanba Matau Taba Education Ki Saruk Amani Maramasina Sex Education Haibasi Mahiroi Sing Asina Hena Naha Oiringai Haibadi Wakan Mapung Phaba Haurakpa Matamdagi Hauna Takpi Tambiba Matau Tai Class 9 Khaktagi Sex Education Takpigadabani Haiba Laite Puberty ga Mari Lainana Naha Singi Haksangda Ahongba Lakpa Singsu Matam Sana Khanganba Haibasi Authority Singi Thoudangni Haike Non-base Pizarubadagi Nupa Ama Sikre Non-base Sadaba Chahi Marfu Manga Rom Suraba Dr. Asoka Zaibira Kauba Mioy Ama Qatar Airways ki plane manungda non-base Pizabadagi Sikre report asigi matungina ahal aduna plane tonglingai manungda Bestarian ki chana thangnaba polam order tawkhibani adubu plane aduda thabak tawriba staff singna base ki mahuta non-base oina pisilambani base ni khalaga charubadagi nupa adu habadagi sikhibani haire asau asang kayagi ming palambana FIR lokhat pidabani Masagi Service Revolver na kapsinjaduna sizakraba Haryana gi ADGP Y Puran Kumar gi loinabi IPS officer Amnit P Kumar na mahaki mapurebagi misigi matangda mari leinaba singna hauji phawa FIR registered tau haiba yadabasi mapurebagi suicide nota Haryana gi DGP yauna asau asang kayagi ming palambadagi ni haikre mahakna hai misi asigi matangda suicide nota palamba miyoi singi mathakta FIR registered tawdriba fawba ADGP Y Puran Kumar gi autopsy tawba yaroi amasung mahaki haksang laukhiroi suicide adu asau asangi khutsoidana yawgani haike Kabul da Pakistan nongthoktagi bom haithabadagi ungkhatnare Pakistan ki fighter jet singna Afghanistan ki konung Kabul da ngarang numidang athengpada nongthoktagi attack thakre Tehrik-i-Taliban Pakistan TTP ga mari leinaba mafam singda Pakistan nongthoktagi attack thakibani Afghanistan ki acting foreign minister Amir Khan Multaki na New Delhi da lakuna external affairs minister S Jaishankar ga wari sanaringai cherakta Pakistan ki fighter jet Singna attack thakibani Pakistani defense commentator ga mari lena social media account thadorakpa warol amada official oina Kabul da attack thakhiba ga wafam confirm tawba leite haire hiramasi gi matang da Pakistan Air Force amadi defense minister ge maike degesu karigumbo wafam amata phangdorakpa leitre media report ki matung ina di TTP gi lusingba Nurwali Mahsud ki walefam da Atamnana nongthotagi attack thakhiba oiramba yai haire Philippines ta akanba yuar hakre kha thangba Philippines ki Mindanao Island da akanba yuar habagi thodokta miyoi ani sire Richter scale da 7.4 yauna yuar hakiba duna maram oiraga authorities singna tsunami gi warning pikibaga loinena samudra mapan nakna leiba miyoi pumnamak sapagadaba mafamda hongdokna bakhangan kre US tsunami warning system na chakchin warol pikibaga loinena epicenter dagi kilometer chahumna Konba mafamda tsunami gi itak ipom yorakpa yai haina lakthoki Philippines Institute of Volcanology and Seismology nasu samudra mapan nakna leiriba mafam khudimakta cheksin thorang lakhanaba miyamda khanganki President Ferdinand Marcos Jr. na oirakliba phibam asigi kupna yengsinbaga loinana miyamgi mateng pangnaba akhanana thorang lakhotpa haukhre